Ma'am Krumzari adum Impact News ni Impact News ki Manung handa Wahengbam Lalpal na ma'am butaram noksari ngasi Manung handa khanagadu topic asi Manipur da haba tare ko gi Manipur da haukiba sahi 2023 gi May 3 gi Manipur thorokiba tangdu leita da ba ngam ki irang asina maram waraga Manipur miyam da pidi ba awab saitheng amadi khodong sa da kya asi ngasi maksu sahi ami hela fawbada State amsung center file belenga ke magedagi high issue si hojik fawbo lotion mangam dan lakpa issue si ki solution hojik paw puthok tan leiba maram asina maram waraga lengak na maroina Manipur da pale belenga asina high issue si athup da lotion bangam loido oitagadi Manipur kan bangam loido oitagadi Pham Thadokpana fai haiba dugum toan ba maikai digi wafum kya lakpa wahang kya lakpa loinana Manipur da pale belenga si center gi makhada habadi center na overrule toraba dugum center na pai passion kraba power leitraba dugum lenga ma oirabra haiba wahum kya ngasi maksu myam na dum hangna duna khana duna lakpa maram asina toan maikai kya dagi Manipur da pale belenga asi sakti leitraba pangal thoktraba Miao ki damukta lusing mamoina taugi yauna tauba habit pangtok ki yauna ihul yauna ithil yama yauna habit tare khoigi pangtok ningba thabok sing pangtok pangam dawi phim de lakpa sin mamborga miang gi ihul khana thau pangtok pangam lo do taragati lenga paiduna lenga ngaktun lebagi thodona kana ba leitre maramuduna ngamlo do gi thadok aga khoi angam mi da sinaba maramoina miam da sinaba natraga center na pai yauna paragadi mapung phana pahanba aduguma ba asina phargadra natraga lenga si thadokpana kaigumba Manipur da paliba lusing basing maro in lenga pa de yoriba koi chief minister gi horaga cabinet minister sing MLA sing haiba sing asi Pham Thadok ki betaraga na miamgi haiba tare miambu lusing binaba leramba si kanan lusing gudur haiba hong lakpa haiba di miam na lenga pangam loido sing thadok u hai taraga su thadok pasina miamgi damokta tasing ne phagaduri bra haiba hom su leiba thadok u hai na thadok ruga su miambu lusing binaba leroidaba gi film laktaraga di karam mongda Tauraga Manipur ki issue si phagani haiba wahom du lakpa aduna Manipur da leiba lengak pasing maroina chief minister gi horaga cabinet minister sing MLA sing leiba sing asi Pham Thadokpana Phabra Thadok-Tabana Phabra haiba gi wahang asida ngasigi manhunna gi topic si khana nabal khochabani ngasigi topic si da khana ne gi dokta ngasi Impact News ki studio da lengsin bizon leiba khoi panel sing asi thak gi ai ga yet thamada leibi si oza Rakesh Meihoubam director khoi human rights law network ki ni oza bo hamok da taram noksari mathangda khoi ima R.K Tharaksana koi COCOMI UN wing gi assistant coordinator obibni ma busu taram noksari koi panelist subada koi gi oza Ashang Kasar ko social activist su ma labi de leire ma pu laga ma pu taram nok na ba koi tawjage adu hazuki ona di ahan question si aina ima Tharaksana da laksani musi ima Manipur gi issue si yam kuire sahi me hele sipawta hajupaw tangdu leita dra ing tap fangdana lady have tare miam ji makal khudimukta hiram khudimukta ware sel thungi film do oro leibam zabam khangdana ngasi bokta lanjina dun luken da miyo kya lady maloina hagolo naro sing mairoi sing yamna film zadre loina lanjina abdana tana mayum da tasing na lan soktana lady ba have tare normal loina leibam miyo sing su masa gi normal life ta effect to duna ngasi maksu it's in every community kanglu khudimak awaw memnari matang asida Manipur lengaksi power later di miam gi hol khana thok pangthok pangam loido etaragadi Pham Thadok piro haibagi waham kya laknari patang asida ima hoigi COCOMI women ge makai le chok si MLA minister sing unaduna mayum du satuna issue si losana batakselli issue si losan mangam loido ergadi Pham Thadok piro Pham Thadok na fai haiduna adu mukhalau kya su loksen biri changli bi ihok simroina kadai phau yongna pen daba kari pandab da lakpano ima hamboina thambiyo ai stock pa mai sum haijage taseng namaki di koi haukiba koi 23rd May haitare 2023 dagi thorkiba koki ge dumlaba makoina kangkangogdana haitare koi meitei samna lejaba yam nuksi sanana koi lamdam sida hauminaba laiminaba ni haidana koi samina dana Allah talara koi hangdo hongjin tawdana koi susampo da kari da yan hana tawgibo irang sida yam innocent yam sinana mayum da sa sing thong dana dagi thojokna khalu de moina rally ma siliba chali de peace rally na haibani nam koi da kaimta tukat pa pakat pa nung sathi ba yaudana leiramba sida khanghaudana mokoina adumai tawdana talaktana koi si thawai hingnana ba lakre mokoi hidden agenda maga loina tawkiba pot nina mokoi potu tanana bonarakpada moi gi ek araibi thadana koi talaki bani meitei singse adu sunatana mai thadok piba jingna mo maine lairami ba chajaram ba yung kai du mai thaba dai hendoktana
loinong JCB thadara kanda koi tangkoi koi plane oina lampak onthokna adu phawda matamdu da akoi thudongna maitai singi akoi singsina thudongna patana kachu khaludi ba karino haibadu akoina duga security lai matamdu da leibiram Assam Rifle kari kra loire makchina dugamba security mayam china kari gumbimta haidi kana gumbamna law and order thugaira agadi kari tawgadage as a akoi kari haitare akoi army ogera security force ogera makoi gi mathaudi law and order ngak paneba kayem phok tok dan yengaga leiba even matamdu da koi COCOMI gi akoi thomi singna sida impan da lariba koi kuki gi selinau sing aduga koi gi susampur da lariba koi metei sinau sing che mai gi mafam jaga jaga shape ga da jaga jaga hongdok tana even akoi sarkar gi mateng pangi ne mado haibadi mi gi life tu kanna bai dam ta kanna badi saina badi papa da kangdana kanna padu thola kadra haidana akoi na adu phabo na COCOMI na help tawga lak pane ba government gi ada akoina sum yengjarak pada akoina sum sahi hujikti sahi maga tha ama complete yoksal abani ko aduna si pawo da akoina ngasigi lengak china koi si Manipur harisi India gi manungda democracy saliba India gi manungda laiba state amani state chi dei sida laiba akoi si chap chaba ko gi voting right akoina sahi mangagi isana khalakanda pama mi da thagat laga akoina lengak halibane ba akoi gi punama ki dai ta moin pu godam ne pa akoi bu punchi ngakpi ba akoi gi lanthung ngakpi ba akoi bu nungai na thambai se government gi mathau ne ba this good governance amaka ki mathau ne ba apa balenga amgi mathau ni hauji akoi na han la ne na loram de ku ki lam hen tu hen ba singna makoi na chatharak pa moke adugumba terrorist ki mathau ni aduga mokoi loina mana akoi da maina yamna nangai ta bang yang attack tor kan akoi kaludi adubu akoina akoi jun gi megi tang taraga mathui phauchi main tok tuna chatara ka trying to the mokoi gi MLA with to cabinet minister mokoi thokre ko thokra kan mokoi separate administration talak bane that adagi di akoi tasena koi kange o nokoi tawram mi din nokoi hidden agenda ju gi damakta mokoi na kitang khana bas nungai na bai damta mokoi na disturbance akoi de pirak bane ba adu mokoi na separate administration tan bada maitai gi innocent people sing chi da hatpam tupam mi gi mayum makai mai thabam tok praiba adu gi matam du da lengak pa magi tokham tok pa justice aidi lengak pa malai di rule of law lai belai bak ni ko chi rule of law lai ga da bani aduga rule of law si thugai ba law and order thugai ba mis da karamba makhan gi makoi matik chaba logi matungina makoi charak phim thoi haibadum koi kai ma honadabado imana dia phaja wa hom thabi da aina hangjaningi wa phumna hauji Manipur gi cabinet minister sing unadana mathang mathang unadana makoi Manipur gi kanbang moi do waragadi lenga ko mo do ai tamjar ke hom lai si matang sa masi matang se ai adugi ai second round tamjage manam di kai noi ai ne ta ground reality to kaino khangdana mi bu hekta matham thado haiba ya brai ba sam magi maram ma ai ground reality je thambi ground reality sine ba koi tawraktre ko 2023 dagi moi taw ya ba tawraktre adugumba megi tang kunigam ni panda ne ba kuki singna mafam ni panda matam mo koi attack tawrakanda aduki matek akoi da awa mayam ma chero da mayam haki ba kangbiram gani ko matamda sugunu gi police station che masi mokoi sauna phal case par chingjala kanam koi ba pangdana ba akoi kanu tawdana ba phawa police ta phawa yam usitana tawgri bane ba adun asukman ta ill treat to ba koi da asukoi bisi COCOMI wen minga ma kai digi sigumba khongthang je lakhotra ga handak lakhol isi aduna akoi mama mo oina ko eze akoi mama mo oina akoi na asukoi basi akoi yes sarkar bu su akoi na khun banatraga akoi sarkar ni akoi gi akoi maitai wa haide saran tin chal mai tai na ko akoi adu haining de adu mo koi ju kona ba moi country koi loin kangi gamen se yang wano ho meri honal me but akoi na tawni mina su yang na koi de laksan na ko asu yam thi na torok pa mi sa haning ba mate me hapa hauji maksu ngarang da maksu mai thai pa biram gan ko koi jiri da makoi na hujik jiri sidagi mi sinje mi me yan han hale sarat ko ni pa ma hala kan ta mayam se khangoi kai ba tok do yi chen thwa le live mapunsi kan jana ba chen thora kan ta mui mayum sing do kun do mi mayum de loi mai thadok pire kanam protect tok bi de adu dagi thadok pa duna loi bana te ba ngarang dang maksu ayung maksu mai thari ba sidai sida akoi pajana pen do se kai tno akoi de yengune akoi economy de kadai phok chok rengune kanam ta sudana nom dan lai re bane ba lau ugadaw lau ko mayam mang lai re
लाइक तमगदब छात्र मैम अमा हुजु छात्र लाइक तम फंगदन लाइरे अदगी बिजनेस तब मैम फेल हो इवन माई मागी कनो सिंगलो मी पुना मकसद लोना कनो कर हाइतारे साइक्रेटिक प्रॉब्लम से लोइन लाइरे आंगांग सिंजु डिप्रेशन चटपा लाइक तम निंदा मित नोंमै कामना बदा उबा नोंमै मकोन दा ताबा सुम मैम से असुयामना तंदु लेताबदबा लमदम अमकी मकोइन एज ए चीफ मिनिस्टर एज कैबिनेट मिनिस्टर लेरगति खरदी इमा सिंगदा उतलो नोइना तौब ngamba थबकसे इमा अखोइ सिपाउदु होनाजरी अखोइ तो होनाजगिगे अखोइना तौरिबा थबकसे इमा सिनिने इंडिया गवर्नमेंट सिना तादबदि अखोइ तानना बैतौर अदुबु अखोइ थासिमा नत्रगा थामखाइसिम नत्रगा था अहुमसिमा अखोइ अंतंग मखोइदा प्रेशर पीर कांदा हुजिक पार्लियामेंट मिफमसे तौरिबनिना सिगी ममांगदा मणिपुर इशूजे पुगन पिदा यादिन अखोइ तकोनागिजे सिपाउदुंगे अखोइ ngambरे यंजगे कोइना ngamद्रगा इमा होइना फमथादु हाइदो अखोइ थाजो yes अखोइ ममानेबा अखोइ यानेबा yes नखोइ वाम तंग कोइ कंगल वाइबनेबा yes yam ngai yam fajaw wafam ni ma thambiu si maroina asukoi be si mar lengak na torokadra haiduna adum ngairaga lenga asida mapi mapa ama oina panbani na lengak se thajabo oina lengak sina mayang gi ihul khangna thaw pangthokni habage thajaba angolo na ngasi muk lakpani adubu lengak na asukoi be sahi mehele si bawda yamna concrete of solution porokna khona mi tarakta bachin morga lenga lokholi ba thorang sing se da pen da badagi hariba COCOMI wen mi ma kai dige lengak ba sing morina cabinet minister sing si pham thadu ngam loidu orgadi habi khongthang asi lawrpani adubu hoje ku parliament session sa thaba hokrabani parliament session asida manipur issue si pukhutuna athubada manipur gi tangdulita da film asi khoigi normal sida porokna ba lenga pasing ma kai digi lokhat ani magi apam badani matang asida ino oja Ashang Kasar da laksining basi oja su taram noksari impact news gi manuna da oja hoji powda nainak basi ngasi gi topic makse khoina thamjabasi lenga pasing asi pham thadokpana chumbra Thadok-Tabana Phabra hai wahamduni Thadokpana Phabra hai wahamduni kari ignore gasi bokta sahi me helabasi lenga basing sina maroina state government sina led by chief minister na lusing government sina ngasi bokta miam gi solution puthokna na ba concrete of the state on the pangthok tab sina ngasi ma COCOMI gun mi gi ma kai dagi su lenga basing asi miam gi ul khana thok pangthok pangam loi do ba manipur kan bangam loi do bo tar gadi pham thadokna phare ha gi khongtang su lakba sahi me hen basi matam guina lengak ta thajaba thamduna miam lakpani do hoju mak sahi me hena kem ngamok tabadagi hari khongtang se lokhalpani gamin na thabak angam level da dikharam khadi adumuk torongani hena thajai oja sangi mieng da gamin na hoju bauta lokhali thok sida kari pen da lai hoju bauta koi COCOMI wen gi lokhali sep sida kari observation lai khat hojik manipur gi situation se akhoi yengladi state tasu center nasu tauriba center na tauriba mayam sidi apen badi natre masidi akhoi hojik akhoi mayam na khangli bisini awaba mayam thenari bisini adubu akhoi aigi mota hairo hairadi hojik manipur lairiba lupsing natraga imai belsing mayam lepak kangeni hena thokliba lebaki tamaka tholiba mayam si yamna phai tawdi tawe adubu akhoi policy amada fajana common oina tawminaba chaminaba aduna mai pakani chataba tawdaba okumna aduga akhoi se strategy plan vision ama leina thaba tawdaba akhoina khara ure ubai se ai example pi ke hojik se haiso haining dre hojik pham thado adu taw haina akhoi maseng tawnari base maduna kari result lakadaba thadoba kanda kari oigadaba natraga akhoi mase adu muna kanda land do lepka dauribra haibadu mina di land mathang kapsala tawsala changsale akhoi na sonda akhoi maseng mutnare adu muhutta di organization adu oigera loop do oigera hairiba MLA mayam do minister mayam do kaukhalaga kauraga phajana meeting ma phamina badi kari kaige madu natanana sum haira jo muse hairakani mong khra ko yamna kaino hairasira police se yamna highly educated oiba police da poche udaba kaukhalaga MLA ama mantri ama da unaba da admaina taw numi kya changani adu kana mangani pulap government oigera natraga loop to notice serve tawraga khana chena se have nataba lebak issue se lebak se yadre akhoi manipur je chahi ama henjele awam mayam thamasi nakhoi kari khali noina kari tawgadabuno noina tawbu yadaba noi arubudu akhoi da hayo akhoi na tawhoning bade sini habise ngasi phoba phajana brainstorming tawba conclave aduma consultative akhoi phamina khrabra haiba phamina drieba adu phamina ya ganda mai kai khak da phamlaga yadara haiba
mai tai na tam myam su kaura phamina ba ya da bra ba manipur hai rati lawba di manipur hai gani ngasi phoba hari ba loop latar ga government mantri adu ga khoi chinau chingi mi khra yauraga kadongai manipur se kamai kansra ba kadongai phamina khra ba phamina dri phamina ba gi process ti to de ba adu ga timing le ba timing le hakum irang he thokpa da tha ni cha tha ka da lengak se kitang soire policy de yadre kadai digi number 1 unified command lo thokre article 355 channa le channa de haina tawe maming de di mapan de channa de haiba manung de di lo la ga channa re ba madu kamai khangbra ga advisor security advisor mana to thori ba atopna to thori ba se khoi uwe ba adu ga mu khra le ga chingdana aina yengani risk logani tampak na nang na lo hai ri se sik police ama soi gre asigi timing si da akoina loina to natraga hongo hai se akoi di timing chap chan na mu we ba madu matang da kana na hongba ya roi mut ba ya roi kana na thinge kana na tauge adu gi timing du cha ba ne ba timing cha ba da na tau da ba pung ye ba se timing cha da ise sak pa ya de pung ye ba se matam cha na ye di akoi chakoi sa ba ya de ba hojik ye ri si di timing cha icha cha da na pung ye da ye ise pung sa da sak re ba aduna hakum madu soi khre adu di leadership to change tawraga police ama pu thokse hai kanda madu tawba yaroi hai dana mayam kadai kadai di gino thola tawraga taw mayam do madu da akhoi di haibi yakhi de ko hojik di thama phajalak le somda mathang mathang changsala re hojik matam sida akhoi gi MLA mantri amu to khra kanda hojik gari kri orisu moina khra leiba sida financially gari kri no lo police ama da di tawram gani ba aina haisi mi changi wanate hojik na adodi hojik ma hoina topo kanda solution je lakadra irang lakadra tawribo mi di center na sanari bane center na sin sanari bane adu erdi akhoi gi mi da mathau hablaga condition ama thamlaga noi haikadra haroidra ngangadra ngaroidra that numi tha asi munung da noi tawdra toroidra haibigi hana ama purakpudu na chumi haba aduna pung ye ga da matam da ye de isai sakau ta da matam da sakte pung ye roi da timing da pung ye sale isai saloi da matam isai sak pa ne ba akhoi di haining ge ba ko manipur ma chama na akhoi su haining ye ba se sau ne akhoi na hoji haira ga hore imai ben sing khra su dum saurak pa ne ba adu ai di supen pen de ba yadre center na tori ba si yadre maram di unified command se lo thokre hoji khongkhut pangal thopang am da ba mantri da akhoi na sem da MLA sing da kana chai bise karigino manung da 355 chanari ba adu gi tama unified command lo thokpani ba hojik chief secretary gi DGP gi full power da pairi ba mantri na CM na security state force sing da chalaro hai so adu gi yadi ba madu ai khoi le pak da ahe sing am na le pak gi ta ka tholo chong li bodu madu khang bang ngam da ba yaw bang ngam da bodo ai khoi kyamuk son bra is number 1 unified command lo thopi kre amai to kre ching da na aina yenglani tapak da na yengo buffer zone seme buffer zone hai bise kari maram gi no ai khoi explain tawe praja sing ta khide ching da na mafam khara da na kusira si tawning ba ma assam rifle army ne kari mata tawde asom da na akhoi kaino tawsale yadre asidi soire adu eradi kari tawgani madu matam madu da MLA mantri sing da chai da bane na khoi kari gi si yengla leibno hai badu chahi amadi chai dia ba chahi amadi loina chaminari machum chabagira kari tawbagira chahi amadi tumina chamina lairi thagatminari protect piri moida kana kana no moi marakta ama akhoi chaiba kanda yade aina lekak de khra chaiba da aingon da threat lai tambakti gi ha hojing na kadai da amuk kadai kari gi tawga da ba si pot se lei ba ina aduna aina haining badi manipur gi ni hairadi sai kai kari no lan taw ge se harsu police ama tawse swai da imphal da lang laga khol laga mai akhoi ma seng thanaraga lan se loi roi khoi se dom gari mai tharaga mi pot hura laga mi gi paisa dima puto tor the to basina akuki na no mai kablo hebel lei roi akhoi gi lan se mohoi da thena bane ado di periphery area lan gi zone kadai da identify to thokani red zone na kadai war zone na kadai identify to tharaga akhoi gi state security force tharaga nga khan se haibra akhoi gi volunteer tharaga nga han se haibra madugi police tu na lang ngam ga bane atopadi tumina leigani hoi kari no da khai be aba chen wat para adu wat para sen wat para adu di akhoi mayam khai ka che alan to wai se migi zone area adu da identify to raga madugi identify to thorga takka da bane
More. Yam Noise, Ozakasana, Yam Pazawam Tambiri, the Ina Ozakasana, Tangi Home City, Yam Panjaning Basia, Quimasin, Hojixi, Quigi, Maitegi Polo, the Heneraga, Punglun, Matunia, Zagoi Sao, I will home have the Matang Zadana, Hojixi, Quigi, Langak Passing, Sipam Tadu, Hibasi, Matang Zapata, when a Toika, Norga, Sukui Basi, Langak. Sing sida taksan gada matam da pham thadu ta wong loi do wi tar pham thadu ai taksan ga matam sida juk yam thengna tawbasi asumba khongthang oiroi ekhoi masen mungna duna leibu muhutta khoi maroina lei hori ba haib tare khoi miyam gi representative oin le hori ba MLA yankai si including khoi tribal gi tangkhul gi naga gi kai gi yori ba khoi not only maitai gi khatang natana pulna le hori ba sing asi tasan khomjun duna khoi amatona punna punsil laga kari tobu yai soi khriba policy government gi policy si semdok bai yanana ba loinana haji haji thokli issue sigi solution prop yana ba sangsin baduna hena asuma khongthang oigani ha hom dini oza sang ga than birisi si batang sida ina oza Rakesh Tharaksana ngi oza haji phawda Manipur gi issue si hoi oza asana su thambiri mawang da khana no kya da sunga intellectual myam na panelist myam na dum thambala ko duni hoi article 355 sidi satna de haina dum haraga su manung da dum satna bagi mong duni kai no ga tawri policy de center na tawri ba unified command chairman security advisor da halwa kiba CM na pi ki instruction ilam da ba kholam da bagi sigumba allegation myam dum leiba sina tonga ton incident myam sina dum article 355 sidi satna bra haiba si myam dum singna dun la ko ham duni aduna tasing lenga pasing se power leitrabra power leitaba taragadi hoji pham thadokpa chumba natraga sumdaba pham thadogana solution oigadribra thadoktabana solution kam na prokadri har nei nabsida oza Rakesh ki observation oza Rakesh ki mi yang khatam yo hoji phawda ngasagi article 355 si irang he hor aduwaida akhoi gi media gi kano khara dum report tawre masi chanare khonare hena adu khara leraga madu gi matang da chane chane de tawu dagi right to information eki makhada akhoi application thadana officially kai lei kamai kai hangne hangmodadi adu gi wafun du chane di hana respond tore adu tora phawna su leiba mong di chana badongna lengak si mating phudu oga thabak tawdabagi mami de dum masi phawba uraga lai adu matang sida aina thamjening bada head Irang ethnic conflict se khorpodigi masi phawda akhogi state government sina ngasai state government ama lei hajana mating thokna thabak to basimati koi sunghu udre karim khara to sudok tok de moi tumina dum leirabani habidi nate taw khara tawraga su madu akhogi peningai oidaba aduga leiriba hori thoiba thogdok wathoksiga moine tawri buduga yamna chasanadaba janadaba aduga effective oidaba haitare adumaina tawragale adege mu amana haiba hojik MLA sing oro ruling party level MLA sing oro aduga mantri sing oro cabinet yawriba sing makhoina akhoigi praja singda masi ihu sigi matang mari lenana masi gi damakta akhoi thawak ono honariba civil society groups organization mayam ma thabak tawsing sida akhoi samina dana in the sense akhoi na tawji sini hojik si tawre smain tawre anoina hojik chinari se masi chumi natraga lali adu tawi haiba akhoi manung mapan phauna uraga samina bagi mong sima su udi aduga whereas in the case of other side atopa makai gidi mogidi chungere lamgera akhoi gi masi bawa separate emergency singi kari karagi taliba dabi numbi mayamdu makhoi gi representative to aduga samina dana meeting to dana khodana makhoi gi khuyek pi dana khodana idana dum taweba makhoi go homeland tan bada mogi representative na lip tori bani praja ga representative ga pulap chatleba ai khoi gi na praja singna phanban hau chongjabani wajabani aduga akhoi gi representative akhoi na khujin chugai thagak khiba ibungo ibema singduna akhoi gi praja akhoi ga chap chana samina raga si tawsi aina si tawre smain tawre aduna mathang smaina tawsi haiba akhoi gi close coordination ama adudi shuklei hi leitiba asina maram adagi mu simalere adagi amana mu akhoi gi leiba irang siga mari lena hana leiramba orene akhoi gi beli da leramba organization khar leire hauji yam masi yam hingale adu chinda de dum haiba akhoi masi tongan tongan organization thopase masi gi moment sida akhoi na pamiba pandam je phangna bu khona bada khudong chahaloi masi aduna pula punjana phayadi moi khudima linkhari bo khudima hairu boda loi harakani boko adu moi masin punjan bra adu di tawdi masina su akhoi gi punjan da masina su akhoi gi masina akhoi losina bu khona bogi movement da stumbling block amu ina adum
ꯂꯩꯍꯜꯂꯤꯅꯦꯕ ꯃꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯟꯇ꯭ꯔꯤꯅꯕꯨꯗꯤ ꯈꯔ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯇꯧꯕ ꯉꯝꯃꯤꯀꯣ ꯑꯗꯨꯕꯨ MLA ꯑꯣꯏꯔꯁꯨ ꯔꯨꯂꯤꯡꯗ ꯑꯣꯏꯒꯦꯔꯥ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯒꯦꯔꯥ MLA ꯑꯃꯃꯝꯅ ꯇꯧꯕ ꯌꯥꯕꯁꯦ ꯌꯥꯝꯅ ꯂꯩ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯦꯁꯟꯒꯤ ꯗꯥꯏꯂꯣꯒꯀꯤ ꯇꯧꯅꯕꯒꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯅꯕ ꯊꯕꯛ ꯃꯣꯏ ꯃꯊꯧꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯏꯊꯧ ꯅꯠꯇꯦ ꯃꯣꯏ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯗꯤ ꯗꯥꯏꯂꯣग ꯃꯦꯗꯤꯌꯦꯁꯟ ꯑꯁꯤ ꯇꯧꯅꯕꯒꯤ ꯊꯕꯛ ꯀꯩ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯤቭ ꯑꯦꯛꯁꯟ ꯍꯥꯏꯗꯤ आइन सेमगा असेंबली दा खनरगा करम आइन अम सेमगा मसीगी हौई थोइबा थोगोक्सिदा मसी इरांग से हननबगी लंबी लेब्रा अदुगी ऑप्शन एक्सप्लोर तौबगी मोय मथौनी मदु प्रजागी मथौ नते अदगी कम्युनिटी एंगेजमेंट ngसाइगी हाइन मन हाइजेकिबा मखोइ सिंगसे अखोइगी मागी लेरिबा माबु इलेक्ट तौरैबा मागी कामु प्रजा सिंदुगा मतम पुइमदा क्लोज इंटरेस्ट लेनादना कमाइ तौवा केदोबा हाइदी प्रजाना करी फील तौरिबा माना करी तौरिबा आइने करी तौबा याइ हाइबा अदुगी तानाबु खोनाबदु तौदे अखोइ साइददी हाना लेरंबा मागी MLA गी मंत्री गी लेरंबा सिबाई नामबदो हाउस गार्ड के लेरंबदुगी मसिंग मयाम हेंगलगा पैरगे थमने ओ तौरिसिना अदुनदी हाइबा मागी कनोदु बामिबो ऑब्जेक्टिव ओइबो ngमक्तरे अदगी मु अखोइ प्रजा सिंगना ngasi थोइबो दोगसि मतंगदा मीटिंग तौदना खोदना मयाम दा ज्ञान तानाबा एडवोकेसी गी प्रोग्राम पाइखल खुगलिसे मसि मोइने तौगदबनी MLA सिंह मंत्री सिंह एडवोकेसी की थबक से प्रजा सिंह दा मुखोइ चलगा हकिंगना चतना मधु सिबाई मे मंगा तुमिना लेबे नतबा मधु तौनबो होनगदबनी अदगी मु ngसाइगी सिक्योरिटी मेजर्स मयाम लखोबो खुबसिदा मसे अखोइ से जिरी बामगिसी इनौनोबा अखोइगी फ्रंट अमनि हांदोइसी अदु मसी ममांगदा तोगिबोदो अखोइ अमुता थोपो थोदोंनी मदु ngमौद्रे खोलौद्रे अदु तौरे अदुना मई चाखरे खोखरे मी सिरे लौरसिबुको अजिरिगिदि चही महिलकान तोरपो थबुनी असिददि एक्सपीरियंस लेबम थोए मोय लोइमक थबक लोइ तोबु ngमम थोबनेबा अदो स्टिल ngनांग भागुजु मई चाइसिनेबा अदु अदुना केदोगी सिबाई मयाम थाजले कदाइ दिनोबा थाजलिबा सिबाइजे मोयगी मथौजी अदुगा अमदि आइना थमोइदा फावबदा सिबाई मयाम थाजलबसु इंस्ट्रक्शन से सिबाई द पीगदबा मोगी कमांड तौबदा पीगदबा इंस्ट्रक्शन से या मरु ओयबा मरु ओय हाबदी नखोइदा फुल अथॉरिटी पीरबनी ngasi noina chaliba mahum noina deploy torba jaga se masida misi mina mai chakpa khopa thonba yade madu tawna bu hona bada sina gadaba shakti punamuk sina dana masi ngak sen gadabani chalo haina थारदी सिबाई सिंगो मोय मोगी शक्ति पुनो फुदोक्तना मदु इरांग थोकबदु लक्षण बु होना नेबको अदु नतबरा चलो मफम दुदा लयु नोगी प्रिस्क्रिप चेकिंग तो अदु तो ओदा तो सीसीसी अखोइना प्रेस्क्राइब तोबा थबक से सिदगी हेना तोबा यादेको अदु हाइरबनिना अखोइ एनो नोइदो पारगा अखोइ इंस्ट्रक्शन फंगदे हेना तुमिने लेरेबा असिदेबे लेरिसे अदो मसिगी कनो मुसु लेरे अदगी मु सिबाई की सिक्योरिटी मेजर्स मोय लखोपै थबक सुम तोदे अदुगा सिविल सोसाइटी ग्रुप सिंगा क्लोज कोऑर्डिनेशन लेबी थबक से लेते अदुगा कदुगे लेबा थबक थोंग मयाम सिदा अखोगी मॉनिटरिंग एंड अकाउंटेबिलिटी की थबक से मसिजु मोइदा मसि याउदे अदुना मरम ओइदना तसेना मा हारबदा अखोगी MLA मेंबर ऑफ लेजिस्लेटिव असेंबली चुमने MLA लेगरा मंत्री ओगरा मोगरा मखोई रोल असे मसि इरेगा लेबा खरा मा इदना लेबा मयामम सु लेय मदु मोइ पांथोकदबनेबा अदुगा मोइना अखोइना पांथोइनेबा थबक मयाम दुदि पांथोकदि अदुगा इरेगा लेतबा मोइगी मथौ सु नतबा ओल्ड एज पेंशन पीबगी अदुगा नाफसागी रेशन कार्ड साबगी अदु येनबगी असिदा थवाइ याउ लेय मोइ मथौ नतेबा अदो आइदि चेंग येनबदा कना एजेंट खनबदा अमा तोबदा MLA गी मथौ सु लेतेबा मदुदा हौइति MLA गी नोमिनी अदु अदा काना खनना मदुदा कोक थादेबा अदु थादबगी महत्ता लेबे इरांगसिदा कोक थादौ प्रजाना मोइबु सक्सोनगनी अदगी अमना अमुक हौजिक अखोगी कोकोमगी माइकेदगी हौजिक चतना उनादना खोनादना तौरी मसी मतंगसिदा आइना थमजे माइ जस्ट आई हम्बल ओपिनियन नि मखोइदा अंसागी तौरी बफिम सिगी मतंगदा वरी वदाइ सानाबगा लोइनना मखोई इंडिविजुअल स्टेज से करीनो है मयक सेंग हंगब म दरकार लेबो आई हंगब दरकार लेसे इज लाइक नंगा मंत्री ओमिनरिबा कुकी अनी दो मखोइसी प्रजा अखोइनदि पामद्रे नंग करी मोले
मोसी लेमिनागदने लेरिब्रा करिनो नंगी स्टैंड करिनो लेदिना को मोई के सोमाखंगिना अदुम चप चप जाना प्रजा को मानना लेपग ले अखोइगिना कनो तोगदबा अदुना अदु अतुमिना अइंगोंदा हाइबदुनते मयामदा अखोइ मयाम चलिङे दा हारेदि मीडियास मयाम यावरे मदु मागी स्टेटमेंट दु मी खुदिमुन खंगौरे